Senapati Districta Leiriba non-local amasung local miyoising Mashak Khangdokpagi Thabak Senapati District Student Association SDSA na mathang tha August ki Tang 3 dagi sathaba hauragani haina Senapati District Student Association na thadropa serol amana khangalakli serol asina makha taraduna hai saliba sahi asigi March thagi Tang 15 da Tapon Village ta pangthokkiba Senapati District Student Association ge ahanba Federation Assembly na lawkiba repki matung ina thabak asi sathagadabani hairi August Tang 3 dagi haugadoriba indigenous resident amadi non-local resident Mashak Khangdokpagi Thabak haugadoriba sida mari lainaba miyoi khudingmakna isa isagi maruoiba document inner line permit ILP amadi voter ID na singwa saktak che sing puduna Senapati District Student Association gi office ta laknaba khangalakli Kanagumbana hariba wafam sing asida thawoidaba tarabadi makoi sing adugi matakta akanba action lokat kanimadi unverified tawdaba miyoi sing district asidagi namjuna tanthokani hainasu serola duda palli